Landi Nongma Loikhini Adubu Lan Ashigi Thingbada Wana Thoklagani HAINA KANGLEI People Against Narcotic and Psychotropic Substance KANGLEI PANAS ki President EBEMPISHAK LEINANA PHONGDORAKLI Wafamasi People's Progressive Alliance Manipur PPAM ki Tingbang Makhada KANGLEI PANAS namadi Federal Students Organization KANGLEI Park Fesok ani khusam naduna pangthokiba Mayai kaba chinja ki mayokta mikap thokpa numit thoramda phongdokibani Thoramadugha mari LEINANA KANGLEI PANAS ki President EBEMPISHAK LEINANA haikibada Kumzale Singamaga Chamapan Marifu Mapandagi Hauna Pangtokuna Lakraba Thoramasi Lamdamasi Oina former Chief Minister and Birena War on Drugs Haudoktuna Mayai Kaba Nisa Sing Marufangna Mutanaba Honatuna Lakli Ngasi in Kalakliba Naharol Kayana Nisagi Ipak Tauduna Makuina Togada Batavakaya Pangtopangamdana Masama U Tinjang Kaisangba Ama Oiduna Lady Amadinga Singasimak Lamdamasi the Tokliba Watok Asidasu Nisaka Chauna Mari Lenari Kugi Singna Paikalakliba Tavak Singasi Mayra Paibi Civil Society Organization Amadi Satra Ahal Kwaipum Namangna Amata Oina Thingnaba Matam Oide Lan Haibasidi Nongma Loikhini Adubu Draki War Asidi Thingnaba Honaba Matamda Khara Wana Thoklagani Adubu Thingdabadi Yade Mahairoi Amadi Naharol Singh Khak Natana Mifam Kudingmakna Mayai Kaba Chinjaktagi Lapna Leiduna Matik Chaba Mahairoi Amadi Mathau Masak Khangba Amamam Oina Laiminasi HAINA Sumakhataki